Security Force singa TONGANBA MAPHAM SINGDAGI LONA Thingkhraba Lalhoulup Kcp Noyon gi Cadre ahum PHABA NGAMKHIBAGA Loinana Khutlai Phagatpa Ngamkhre Manipur Police ki control room dagi thadorakpa pau amada thangmaiban amasung kaisampatagi LONA Thingkhraba Lalhoulup Kcp Noyon gi Cadre ani PHABA ngamkhi haidi Security Force na farba Cadre ani adudi Kangjam Pradip Singh Elias Pari Elias Tenoi Singh chahi Kuntra Nipan Amadi Thokchom Ramesh Chandra Singh Elias Ayang Bachahi Kuntra Humdoini Miyoi Ani Asi Senkhai Thungkhai Chathabada Chenabani Haidi Makoidagi Mobile Phone Ahum Side Bag Ama Two Wheeler Ani Amadi Voter ID Card Ama Phagatpa Haidi Nakalamarom Dasu Khurai Thodam Laikai Lona Thingkhraba Lalhoulup Kcp Noyon gi Cadre Laima Pokpom Sanjit Mite Elias Nauba Chahi Yankhai Mari Security Force na PHABA ngamkhi haidi Mahak Public Government Office Hospital Government School Petrol Pump Singda Senkhai Thungkhai Chathabada Chenabani Haidi Miyoi Asidagi Mobile Phone Ama Two Wheeler Ama Phagatpa Haidi Loinana Security Force na Kangpokpi District ki New Kaitel Manbi Police Station na Konba Aigizang Nepali Kuti dagi Thiba Humba ki Thabak Chathabada .303 Sniper Rifle Modified Ama Pistol Mari SBBL Gun Ani Long Range Projectile Launcher Pumpi Ama Long Range Projectile Launcher Bomb Ani 36 Hand Grenade Ani Hand Grenade Modified Ani 36 Hand Grenade Lever Ama Wireless Set Befong Ama Wireless Set UB10R Ama Stun Cell Normal Ama Cartridge 38mm Anti-Riot Ama Amadi SBBL Ammunition Tara Phagatpa ngamkhi haidi Amasung Chandel District Taizang Amadi Gelzang dagi Assault Rifle 7.62 mm Type B1 Ama Magazine Ama 7.62 mm Live Round Turret Local Made Mortar Pumpi Ama Live Bomb Ama 9 mm Live Round Ahum Bofeng Radio Set Ahum Phagatpa ngamkhi haidi